ꯂꯥꯏꯔꯕ ꯅꯨꯄꯥ ꯌꯥꯝꯅꯁꯨ ꯁꯨꯒꯟꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ, ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯃꯍꯥꯛ ꯁꯨꯖꯔꯒ ꯆꯥꯖꯩ꯫ ꯃꯍꯥꯛꯅ ꯋꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯗꯤ ꯏꯉꯝ ꯉꯝꯗꯕ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯎꯅꯕ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯂꯝꯕꯤ ꯃꯌꯥꯏꯗ ꯊꯝꯂꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯂꯝꯕꯤ ꯍꯜꯂꯛꯄꯗ ꯈꯜꯂꯤ, ꯃꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯋꯥꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯦꯜꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯏꯍꯦ, ꯃꯥꯗꯤ ꯁꯅꯥ ꯃꯇꯨꯝ ꯑꯁꯤ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦꯗꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯅ ꯆꯪꯂꯛꯀꯗꯧꯔꯤꯕ ꯀꯣꯟꯊꯣꯡꯗ ꯎꯅꯅꯕ ꯁꯅꯥ ꯃꯇꯨꯝ ꯑꯁꯤ ꯃꯊꯛ ꯑꯣꯏꯔꯞꯅ ꯌꯥꯟꯊꯗꯨꯅ ꯊꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯟꯊꯣꯡ ꯃꯅꯥꯛ ꯌꯧꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯃꯅꯝ ꯄꯣꯟꯕ ꯍꯥꯏꯕ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯋꯥꯕ ꯖꯥꯠꯅꯣ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯊꯣꯡꯒꯥꯟ ꯑꯗꯨ ꯍꯥꯡꯗꯣꯛꯇꯅ ꯅꯣꯟꯊꯗꯨꯅ ꯂꯤꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯏꯍꯦ, ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯥꯡꯗꯅ ꯂꯤꯠꯂꯒ ꯆꯠꯈ꯭ꯔꯦꯗꯣ, ꯑꯁꯨꯝꯅ ꯆꯣꯡꯊꯣꯡꯅꯅ ꯁꯣꯜꯂꯒ ꯑꯃꯨꯛꯀꯁꯨ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯀꯝꯗꯧꯅ ꯄꯤꯁꯤꯒꯦ ꯈꯜꯂꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄꯗ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯐꯤꯗꯥ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯅ ꯍꯦꯛ ꯐꯝꯊꯕꯗ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯝꯃꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯄ ꯃꯇꯝꯗ ꯐꯤꯗꯥ ꯑꯗꯨ ꯍꯥꯒꯠꯆꯔꯝꯗꯧꯕ ꯃꯥꯜꯂꯤ, ꯑꯁꯤꯋꯥꯏꯗ ꯑꯣꯏꯅ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯗ꯭ꯔꯦ꯫ ꯃꯗꯨ ꯑꯃꯨꯛ ꯎꯕꯗ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯏꯍꯦ, ꯃꯥꯗꯤ ꯐꯤꯗꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯐꯝꯗꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯂꯛꯄꯗ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯥꯅ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯊꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯇꯨꯝꯒꯦ ꯇꯧꯕꯗ ꯈꯜꯂꯤ, ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯂꯕꯗꯤ ꯍꯨꯃꯥꯡ ꯁꯧꯒꯗꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯥꯗ ꯐꯤ ꯑꯃ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯑꯁꯤꯅ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯅ ꯁꯅꯥ ꯃꯇꯨꯝ ꯑꯁꯤ ꯄꯤꯒꯦ ꯈꯟꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯕꯨ ꯃꯥꯒꯤ ꯃꯄꯣꯛꯀꯤ ꯅꯨꯡꯉꯥꯏꯌꯨ ꯇꯝꯗꯕꯅ ꯂꯧꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯅꯥ ꯃꯇꯨꯝ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯄꯣꯛꯀꯤ ꯅꯨꯡꯉꯥꯏꯌꯨ ꯇꯝꯗ꯭ꯔꯕꯗꯤ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯤ ꯑꯗꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗꯦ꯫